Awang nongpok state singi marakta Ahanba Oina Centers of Excellence for Rare Diseases ki lista Imphal gi Regional Institute of Medical Sciences chanba Ngamle hairi. List asida RIMS Imphal na India ki oina 16 shubani. List asida chankhiba asina RIMS Hospital asi pangna thengnadaba laina kaya layengnaba amadi lainasing adudagi ngakthoknaba matik chaba facility leiba lengaki premier tertiary hospital ama oiragani. List asida chankhiba asina patient singda tongan ba khudong chaba kaya su phanghalagani. National Policy for Rare Diseases ki makhada patient amana lupa lakh yankhai phawbagi financial assistance phangba yabagi khudong chaba pigani hairi. Policy asigi makhada center asida layengnaba effort tawraba laina humdo yauri tongan ba expert kayana RIMS Imphal tangkak mari thokna inspection chathara batungda list asida yaunaba approve tawrakibani hainasu pau asina makhatari.